Hi ma'am, chahi 35ꯗꯩꯅ chahi 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯗꯤ 15ꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥꯁꯤꯡ ꯑꯌꯥꯝꯕ ꯕ꯭ꯔꯦꯛꯑꯥꯎꯠ ꯂꯥꯛꯄ ꯄꯤꯝꯄꯜꯁ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯅꯝꯕ ꯎꯕ ꯐꯪꯉꯤꯀꯣ ꯃꯔꯝꯗꯤ ꯁꯤꯁꯦ ꯍꯣꯔꯃꯣꯟ ꯆꯦꯟꯖ ꯑꯣꯏꯔꯛꯄ ꯁ꯭ꯇ꯭ꯔꯦꯁ ꯂꯥꯛꯄ ꯁꯟ ꯑꯦꯛꯁꯄꯣꯖꯔ ꯑꯣꯏꯕ ꯑꯁꯦ ꯃꯍꯧꯁꯥꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯌꯦꯕ ꯁꯤꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯁꯦ ꯀꯨꯏꯁꯜꯂꯛꯑꯒ ꯑꯩꯈꯣꯏ ꯁ꯭ꯀꯤꯟ ꯗꯜ ꯑꯣꯏꯔꯛꯀꯅꯤ ꯃꯃꯥꯏ ꯗꯥꯛꯐꯝ ꯗꯥꯛ ꯁ꯭ꯄꯣꯠꯇꯣ ꯂꯥꯛꯈꯤꯅꯦꯕꯀꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯄꯤꯝꯄꯜꯁ ꯇꯧꯅ ꯂꯩꯔꯛꯑꯒꯗꯤ ꯑꯗꯨꯒ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯣꯏꯅ ꯃꯜꯇꯤꯄꯜ ꯄ꯭ꯔꯣꯗꯛ ꯁꯤꯖꯤꯟꯅꯕꯒꯤ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗꯕꯤꯗ ꯌꯥꯝꯅ ꯂꯥꯏꯕ ꯄ꯭ꯂꯝꯒꯤ 10% ꯅꯥꯏꯁꯤꯅꯤꯃꯥꯏꯠ ꯄ꯭ꯂꯥꯁ ꯔꯥꯏꯁ ꯋꯥꯇꯔ ꯁꯤꯔꯝꯅꯦꯕꯀꯣ ꯑꯁꯤꯒꯤ ꯁꯤꯔꯝꯁꯦ ꯑꯇꯣꯞꯄ ꯁꯤꯔꯝꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯁꯤꯗ ꯍꯥꯏ ꯒ꯭ꯔꯦꯗ ꯅꯥꯏꯁꯤꯅꯤꯃꯥꯏꯠ ꯌꯥꯎꯋꯦ ꯌꯥꯝꯅ ꯑꯀꯟꯕ ꯃꯥꯔꯛꯁ ꯁ꯭ꯇꯔꯕꯟ ꯃꯥꯔꯛꯁꯤꯡꯗꯣ ꯃꯃꯥꯏꯗꯒꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯀꯅꯤ ꯑꯗꯨꯒ ꯃꯃꯥꯏ ꯉꯧꯊꯣꯔꯛꯀꯅꯤꯕꯀꯣ ꯑꯁꯤꯗ ꯔꯥꯏꯁ ꯋꯥꯇꯔꯁꯨ ꯌꯥꯎꯋꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯕ꯭ꯔꯥꯏꯇꯦꯟ ꯑꯃꯗꯤ ꯁ꯭ꯃꯨꯊꯅꯦꯁ ꯂꯥꯛꯍꯜꯂꯦ ꯃꯥꯒꯤ ꯇꯦꯛꯆꯔꯁꯦ ꯃꯤꯜꯀꯤ ꯑꯃꯁꯨꯡ ꯍꯥꯏꯗ꯭ꯔꯦꯇꯤꯡ ꯑꯣꯏꯌꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯠ ꯋꯦꯠꯅꯤ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯑꯣꯏ 2-3 ꯗ꯭ꯔꯣꯞꯁ ꯈꯛꯇꯪ ꯇꯩꯔꯒ ꯑꯗꯨꯝ ꯁꯦꯀꯦꯟ ꯑꯃꯗ ꯑꯦꯕꯖꯣꯔꯞꯁꯟ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯂꯤꯡꯛ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯤꯔꯣ ꯕꯥꯏ